Koutruk militancy na Kapsinduna Matung Moirang Tronglaobi Salom the Cookie militancy na Muhana Kapsinduna Kaihourakhre hairi Nasinumita waram Fonki Tungan Manipuri Sifong Sing amasung Tokiba Todoa Toxing the Gimaruebi Pausing Miam Tamzagi Hanvada Pausal Pausi the Giputuk Saraga Tenopal Sum Sandel Dis the Kunjasing the Gimema refusee Masing Nayamna Henzilakli Yamlo Nariba Mema Levakti Ain kind of Sansilaka refuses in Gimasing Lepalite Hengalakaloina Manipur district any Tenopal Sum Sandel the Leva Singi Kulaniasi Mema refusee missing Henzilaki Sandel district and Satang Village authority chairman Dangsawa Mopamna Fondoropi Matungina Kolasi the Hana Lazari Migi Masing the Mema Ain kind of Sanlaka refusee Masing Henry Piba Masi Hena Lusilak Pagaloina, Assam Rifles control tone of a high creati. Mana Makataradun High, Yumlo Naba, Myanmar Lebas, the Irang Tokumaramna, Myanmar Masa, Mayamama, Manipur State Lanchilaktuna, Lady Hibisi official winner Kangarabwapme, Amaram the Tenopal district or in district Sigi, Soktong Village, Asisu, Myanmar, Ain kind of Sanlakugi, refugee Masum illegal migrants Singi Masini Henry. Belas asida hana dagi lairakla miyoi sahumgu yankai leibadu Myanmar dagi puna miyoi satruku yankai rom ain kaina sangatuna laisilari Belas asiki chairman fongdorakpada haujuk phawbada ain kaina Myanmar dagi sangsilakpa refugee masing satruka yankai gi manungna miyoi saniga maudra khaktamak biometric lauri lemawri ba miyoi samri asisu athuba matamda biometric verification tawba tangai fade hairi Manipur government of Myanmar refuses in the biometric verification process as solution by Matoktai. Balancing a sita Aruba Pibam Oirakli Basi control Toba Matoktai. Yamlo Nariba Myanmar Lebakti refugee Amasum illegal immigrants in the Pibam Machine Manipur Gingam Kaiparing the Ladiba Kungang sing the Asawa issue am Oirakli. How Kibasahi the Oirakli Irang Sibu Asawa Maram Amani Hana Fondorakli Hanesu Paush the Makatari Atop Pawana. Guwahati the Manipur ki pusilak palupa crore amarongi opium fakre. Manipur ki Guwahati tamna lakpa truck amadagi international market the lupa crore amarongi mamaloigadawa opium pukat pangamkre. Ngarang Karbi Anglong dagi Dalai police station ki manusan ba sis mine area da sinaningai oiba mawong na Manipur dagi Guwahati tamna lakpa truck ama sekta wada yamlaba opium sing du fukat pangamkibani. Truck adugi Dashboard packet taragani to tono opium lotuna Purakibagaloina, truck aduki driver sufari hadi Atopapa Madana Manipur Tugaina Honoripa cookie MLA Taraki Mataki speaker na Kariki Damak to Minala Silvano and Biren Manipur Bumasi Tana Tugaina Bohona but the Asobo Taudang Loriba cookie MLA Taragi Matata Manipur Legislative Assembly Speaker T.S. Saitrapatana Karigi Damagasi Power to Minala Silvano Haina Hanagi Minister Ning Thousand Birena Hanglaki Nasi District Youth Congress ki Nauna Taupu Busing Kanabigi nomination Taubaga Madi Lenana Paying the Labor Mahaki Mayum na Pangtopa Pau Mipamada Wapamasi Hangladuna and Biren High Manipur Legislative Assembly ki Lazari Logi Matung in MLA Amana Assembly ki session ahumlak yaudava Taravati MLA du ki matata disqualification ki dama Sirol Tapagluina akan action Dakot Kadabani Hainapali Adobo how Kibasahi English Singaniga Kunga Humdagi me Ahumdagi Koki Narcoti Risuna Apapa Makal ki Kulai Season Aduna Makogi Tongan Bat Langa Ama demand Tauduna Satarakli Balana Sida Koki MLA Tarana Mapung Pana support Tauduna Manipur Legislative Assembly ki session Amadi Cabinet ki mifamda minister anina saru yada duna lakli Laibak ki siraba tanphamasida thokli birang asigi waroisin purapagi mahutta makhoi masal phammunna duna leiri masida natana minister nangthomba beren gi makeidi su ona taina ba thabak romda sanction duna thokli ba lanasi laitrabagum santi oina leire haina phungdokli state asida tangdu raitana leiraba matamda masana lep sagadaba Development program sing packet pa malhanduna miyam da sakut thaurang mari lena bu wapum kya phongdok tuna leiri yom da nungai na leramba miyoi sing na kayam kuina relief camp gi khuraba kakhu aduna leiduna nungai ba phangani lenga ama leiraga lenga sasan haitrabadi losing ba singadabani aduma puse minister sinnana ba center khuyek pi duna ayiba sirol pisalabasu makhoi sing adu gi marakta miyam mamang thokna haiba ngamdaba MLA sing asina kari afa thabak torakadori Nupa thokna MLA ama oina tawpham thokpa miyam gi thabak tawbagi muhutta karigi damak huralanada
Chief Minister Shindu haina warol kaya yaupa memorandum Prime Minister pisingraga Manipur na khangdaba saduna laidiba MLA sing asi miyamna para tambiba matam oiri haikenasu pausida makhatari makasa tarak poina to papawna naha singna mayai kaba chinjak sizinabagi sang wanglakli haksang phabana lanni haibisi kaudaba phai promote Institute of Livers and Digestive Sciences Manipur Sindhu Numi Nisa Tagadava 5 Indian Society of Gastroenterology Northeast Chapter Conferencing Mayrong the Leva Hotel Classic Grande Dangasi Autocre Conference the Northeast Ki Maming Lairaba Hospital Singi Gastromadi Liver Doctor Singamadi Medicine Surgery Tamliba Mahiro Sinju Saryaki Tharamadu All India Institute of Medical Sciences New Delhi Gastroenterology of Professor Head Pramod Gagan Alcohol na pancreatitis nabakak natana liver disease na hali say nauribising na may kab sinjak season na bagi sang se duki matik o kalakli masina haksang da kaksuan madanatana atopa kana ba matapurakloy yu thakpana heart brain yawn isagi maruiba part khudimak ta akai biam na lai maram maduna may kab sinjak season na bana khwaidi ki fai anabu yenglubada ngaki oiba ngaki oina farabsu matam khra leraga dumak horakani yu thakpa khaknatana maiku sisinabasu ekoi miyoi bi haksangda hena akai blakani laina makal makal thulaktuna diabetes su lehali haksang phaban lanni habis kauroi si apaba sinjak sadun haksang phana thamsi hai hensu pausta makhatari atopa paomna ACERT gi director Roman Kumar Okre ACERT gi nauna director oina hokiba October mangada upgrade pirakraba ahebam Roman Kumar buwa khalon manaba apunba wama kanglei pakna taram okre ngar Imphal West ki lamphel da leiba ACERT gi office ta harau te am ogladuna wama gi thomi singna director gi maphamda ngamjaba khudol singtamki thauramadu ga mari laina wama gi president Moirang tim naukhomba maitin hai Director ahibam Roman Kumar na nauna director oirakpada khunai sigi miyam gi damak maru oina mairoi singe madi oza singi sakhatpa ahongba madi soidana piraklagani haibigi thajapa thamni project officer amadi DDO oiringaida lamdam sigi lolama su mayek sakhatna ba khona badana tana school gi oza kya training piduna lamdam sigi maham taraga da mairoi ki afaba maikei da puna ba khona bada asabu thaudang lokhi Angang oiringaidagi afaba mahiru ema oina horakhiba amadi afaba oza ama oina mahiru kyabu takpi tamiramki makatana sulamdam sigi tungda horakliba mahiru singti jangai daba khunai amagi yumbi oina bu puthokpa asauba mating pangalkani haibagi thajaba thamnaduna afaba officer singna khunai gi afaba thabak sing tawhoningi haina fongdukhi atoba pawamana cyclone dana West Bengal da ma siri Orissa da lak ani hena safagadaba maphamda thaidokre Bay of Bengal dagi haurakhiba cyclone dana ngarang numidang athengbada Orissa amadi West Bengal da yoksilakhiba ga loinana akan manonglei nungsit asida West Bengal da miyoi ama sire Orissa amadi West Bengal da miyoi lak ani henba safagadaba maphamsingda thaidoktuna laikhre cyclone dana kangphal yaurakhiba ga loinana hayeng phawagi manungdadi akanba nonglei nungsit asigi sakphu taptharaklagani thajanari adubu cyclone asina South India amadi East India da akan manong suholakpa yai haibigi section 1 India Meteorological Department thamlakhi West Bengal da cyclone dana na uwa kya thodaklamba ga loinana power line tusinduna mapham kya mai phan khidre Orissa amadi West Bengal gi samudra khongpal da leiba ngami singi lauksang kya homtokhiba ga loinana Kolkata amadi Bhubaneswar da khudaki isak thonkhre hayeng phawgi manung da cyclone dana gi mapangal taptharaklagani haina thajanaba ga loinana state ani asida school amadi college sing amu hana hangdongna ba thorang tokre cyclone dana na kangphal yoksilakhipadagi civilians cyclonic storm dagi depression da mapangal son thalaktuna ngasidagi hona Kolkata amadi Bhubaneswar dagi amu hana flight operations athabawkhre cyclone dana na mapham kya da akai to thukolamba tana tana miyam na sana thaknaba phanglaroi haina kaithil dagi pochai panglei da lesinna ba pochai gi mamal su khangtang tangkhat khreari amaromdana premier su utkre khoibam homesori na direction piba home films Manipur puthokpa thambal laikhok Manipuri feature film Manipur state film development society MSF DF ngasi premium su utkre film sigi director amadi film sida saru yakiba artist sing yauna film adu puthokna ba hona bada tungan ba thodang lokiba punamakpu
Lengyan Khudol Tamdun Ikai Khunab Sotki. Premium show aduga mari lenduna film asigi director Khoibam Homeshori Nai, film asi National Awardee Moirang Them Rajendra na iba Sep Tharaba Ishing Pul Kauba Wari Masagi Laidik the Yauba Asum na ngayhaktang haiba wari masa adudagi film oina screenplay tawduna puthokpa film ni film asi atian matamda sel yamna sangdana puthokiba film amani hausuk manipur gi tangdu leita adaba film asida phibam asida film puthoktuna miyamgi seva tawbu ngamlibasi yamna lebuk phabani film asibu puthokpura asawu thaudang laukibu khudimak pusu thagatpa phongdokhi